Chief Minister Nongthombam Birena chair loduna CM Secretariat ngarang numidang state asigi high level meeting pangthoktuna Indo-Myanmar lamkhaida ain kaina mitop changlakpagi matangda kupna khana nainakre. Meeting aduda Chief Secretary Rajesh Kumar, DGP P Dongal amadi tongan-tonganba department singgi makok thongba singsu saruk yaki. Myanmar macha kayana ain kaina Indo-Myanmar border lansilaktuna Manipurda leirambagi thabak asi matungda amuk hanna tawhandanaba mifam aduda mari leinaba singda Chief Minister Nongthombam Birena pautak pikibaga loinana CM na haikibada hauzik Myanmar ga tainaba Manipur ge Tengnopal district ki More border town amasung Churachandpur district mafam kayada ain kaina changlaktuna leirambadagi pulisna fagatkiba laikre. Hausiksu Myanmar macha kaya changsilaktuna leire haibagi pau fangle maram aduna ain kaina lamkhai lansinduna changsilakliba Myanmar macha sing asi masak khangdoknaba thabak chapchana lokhatkadabani haiki. Ngasi ayuk Nagamapalda yadabadagi khamduna leiramba Tata truck amagi manungda matam helaba ILP card paiba nan Manipuri taramari yauramba thengnabadagi city police na fagatkre. Tata truck registration number AS25FC 2075 asi ngarang ahing Churachandpurdagi Imphal tamna lakpani. Ngasi ayuk Nagamapal lai ising chaibi mapada yadabadagi semduna leiringaida working lakpa miyoi amana thengnarakuna city police ta pau pirakhibani hairi. Ngarang faubada truck asigi manungdagi miyoi amata tholakpa thengnakide adubu ngasi ayuk anganbada truck manung asidagi nan Manipuri khara matam kanaraga hotel da cha thakpa tholakpadagi jingnaduna Tata truck kakhaduna yenglubada makhoi taramari punna yauramba thengnakibani hairi. Makhoi taramari mak Churachandpur district ki Singhata lambi sembagi thabak kidamak labor oina Manipurda changlakibani. Makhoi loinamak Bihar dagi ngaktani makhoina matam helaba ILP card sing hauzik phauba paiduna leirambani. Police ta pau piraba matung makhoi taramari mak police na case ama register tawduna laukhatkibani. Nan Manipuri sing asibu puduna lakliba Tata truck driver adugi maming Ramen Singh Kawi mahak Amritsar dagini hairi. Faraba nan Manipuri taramari mak ngasi Imphal West ki SDM court puthoklaba matung matam helaba ILP card paiduna leirambagi damak lupa lising taramanga fine thihalaba matung Manipur thadoktuna chatkinaba khanghankre hairi. Turkey amasung Syria da ngarang magnitude 8.9 yauna yuhar hakraba matung ngasisu amuk hanna magnitude 5.8 yauna anirak yuhar hakkibaga loinana asiba migi masing lising mga chama ani sukibaga loinana asopa masingsu angakpa phangna hengkalakuna sibagi changsu migi masing lising kun hengkalakpa yana leiri yuhar hakkibaduna maram oiraga yum lising kaya mang takhankibana miyoi kayasu laifam leitre haina agency ki pawasina hairi. Turkey da hauzik oiriba fiba masida Turkey ki President Erdogan na limit 8 ni chupna awaba phongdoknaba lauthokre loinana awaba taraba sing adugidamak India yauna tongan-tonganba malemgi leibak singnasu mateng pangnarakli. Ngasi Turkey amasung thangnariba leibak Syria da amuk hana anirak yuhar harakpa aduda amuka hena mipaiba phongnakre amadi yamna chawna amangata thokhankre. Hauzik Turkey amasung Syria da disaster management ki personnel lising kunipan henbana changsinduna thongdok thokpamda mi thibagi thabak chathari hairi. Manipur State Panchayat Parisad MSPP na ngasi fauba Delhi da chatuna khongjang kaya changsinduna taliba demand sing atuba matamda thabak to onthoklagani haina India government ki MG Narega gi director amasung secretary anina thazaba pirakle haina Parisad asigi president MD Abdul Latif na khudek piduna thadorakpa cherol amana phongdorakli. Hauzik Manipur State Panchayat Parisad ki mihut singna Delhi da leiduna makhoi gi demand sing pithokpinaba mari leinaba Union Minister amasung State Minister unaduna memorandum sing pisinduna takshillibani. President MD Abdul Latif Nahai haukiba February amadagi MSPP ki mihut sing Delhi da kem tawraga leirakli. Mihut sing asina Manipur gi MP sing unaduna memorandum sing pisinkraba matungda ngarang ningthaukabu nimita RDNPR gi Union MOS Miss Jyoti Sadvi Niranjan unaraga memorandum pisinkre tungda Union RDNPR Minister Sri Girire Singh Su unaraga memorandum pisinki loinana Union Minister asigi pautak matung inda India government ki MG Narega gi director amasung secretary ga MSPP gi mihut singa punna Krishi Bhavanda paminaduna wari sanaki. MSPP na taliba demand sing atuba matamda thabak to onthokani haina thazaba pirakle hairi.
Panba yabadi MSPP gi mihut singna Delhi da Nongmaijing numita chathakiba wakat mifam amada Manipur government na panchayat singda MG Narega ge senfam sing pithoktana leire masigi mathakta taruk suba general panchayat ki mikhal su pangthoktana leire panchayat power sinadre haina yaningdaba phongdokhibani Khongjang asigi saruk ama oina MSPP na Prime Minister Office PMO da memorandum pisinkiba leikrabani MSPP na Manipur lengakta taliba wakat singde financial year 2021-2022 gi MG Narega gi makhada pigadaba pending leiba liabilities fund athubada thadokpiyu taruk suba general panchayat election matam chana pangthokpiyu amadi panchayat power sinabiyu haibasing asini hairi Gari huranba amasung huranbada chenaba miyoi sing fagatnaba Thoubal District Police ki SP Jogesh Chandra Haubizam ki miteng makhada District Police asina changsilakpa drive ta ngasi ayuk miyoi ani huralakpa gari macha ani ga konana fagatpa ngamkhre Pawasina hai ngasi ayuk pung 8 lom tarakpa aduwaida Yaripok Police ki manung chanba Fogdel Moirangpalli area gi yum amada huralakpa gari ani leire haibagi thajaba yaba paw ama fangbadagi Thoubal District Police na changsinduna fagatkibani gari huranduna Thamlambadagi faraba miyoi ani adudi Fogdel Moirangpalli dagi MD Nawaz Khan apokpa MD Firoz amasung MD Rahmat apokpa MD Majid Khan kawi makoina huralamba gari animak Nawaz Khan gi yumdagi fagatkibani hairi Nakalamoromda Imphal East District Police Commando gi team amanasu ngarang numidang North AOC da leiba hotel tampha manaktagi gari huranbada chenaba miyoi amasu fari Police na faraba miyoi adudi Kiamkai Oinam Local Muslim Kundagi MD Riazuddin apokpa laikhidraba MD Imam Ali kawi hairi Police na wahang pahong tawbada mahakna phongdorakpagi matung ina mahaki machanupa MD Ila Khana tongan-tongan ba mafamdagi huralakpa Bajaj Pulsar amaga Honda Dayo amaga mahaki mayumdagi fagatpa ngamkhre hairi SP Thoubal Jogesh Chandra Haubizam masa yauna District Headquarter gi Officer sing VDF Welfare Association Thoubal gi thongmi singa punna chatuna ngasi Thoubal Okramaning laikai da leiba laikidraba VDF N Premananda gi loinabi Ningwombam Ongbi Romita da lupa lakh ani gi senfam biduna imung manung gi awabada mateng pangkhre Makhatana Association na SP Thoubal gi meeting makhada pangba yaba mateng su pangkhigani haina Thoubal District VDF Welfare Association gi cherol amana phongdorakli Ningsing bayai mamang tha January tang 12 gi ahingda Chandel District ki Chakpi Karong Police Station gi manung chanba Faisi Village da Popi yan bajatpada Uran Top haina khangnaba chingda mayam tumfamdagi mafum khangdana mangkibadagi thiba khangdana leirakpadagi tha asigi kolumdagi numidangda Lebanon haina khangnaba Hill Range amada asiba hakchang hoina phangkibani Loktak Pat ki saruk ama oiriba mayang Imphal rom thangba Komlakhong Chingthi dagi Khazi Sumban Taubi Kajin Faubagi manungda ain gi wangmada kanasu khanglaroi leingak nasu uraroi haibagi mawongda phumdi paisinba amadi yumkai tasinduna Loktak Pat da khundaramle hairi Pat asida ain gi wangmada yum tasiliba amadi electric sizinaduna nga phabagi thabak chatharakpa asi khudakta lepiyu Loktak bu mahausa gi khal ngakna amadi luna nana thamnanabagidamakta thabak kaya paikhatliba lamdam asigi Chief Minister Biren amadi mari leinaba authority singna athubada meeting changpiduna Loktak Pat bu kanbiyu haina Joint Youth Development Committee JYDC Mayang Imphal Maitei Pangal gi President Jesam Achobana leingaki pukning chingsilakli Wafam asi ngasi JYDC amadi paumi singga loinana Imphal West District ki manung chanba Phobak Chau Haibong Yangbi Lerak manungdagi Loktak Pata chatuna ain gi wangmada thabak thoram tawrakliba mafam singbu yengsinbagi khongchat amada Jesam Achobana paumi singda phongdorakpani Akoi Joel Youth Development Committee Mayang Imphal Maitei Pangalna Loktak ki koigi Khaji Sumbal Tabi hariba mafam asidaida akoigi executive team amadi akoi press media gi sinau sing yauraga laklibasi mamangda Paliba BJP lengak asigi Honorable CM akoi Paung Biren masamakna Loktak kansi aduga Loktak sim hausagi kano da koi khalkai dana ba sengwasi haina atoba toba pham singda koi gi Loktak ki dalai ba phumti ati bu sengkala kanda degi Loktak te yum tasan ba yaroi adegi tongan na koi gi in tharaga nga phaba electric na nga phaba sugum ba kano mayam singsi yade haiba ma sarkari maikei dagi sa thing ba lai khaba matungda hariba Khaji Sumbal Tombi hariba jaga sidai da akoi yum sajalaga akoi tajallaga hai tare aduga ahing na koi gi
आईन यादव मोंदा nga sak phadana khotuna lejanba sumba mayam jingsi leire haba pawma phangbadagi khoi JYDC na mafam masda khoi sport mafam masda khoi media ting ba yawra khoi injaba laksabani hauji hauji khoi mangda loina ura leire akoi bdu loi ura leire khoi in thalaga hingda mai thalaga elidi blak thala nga phaba dagi yum akoi basi yum sajala kanda yum akoi pura khunda laita janbe mongda leiba sina loktak imagi masai gola sida khoi masak thian ba haiba tare masigum basi akoi loktak ta akoi sakthi nga thiri ba singna aina yaba mongda sakthi nga thi biu aduga sida khoi na battery na mai tha mai battery mai sina rakanda nga phari ba adagi yung kai tasali basi khudak tagi lepiu masi akoi manipur sarkar gi mari leina ba department asu athuba matamda mieng sangbiu haina JYDC gi market dagi appeal tawjari mahakna makhatana hai loktak pat ki masaigonda ain gi wangwada thabak tawrakle haiba paw tarakpadagi ngasi JYDC ki thongmi singna yengsinba chatpada ain gi wangwada yum saramba sing thengnarakibani lamdam asida hauzik paliba BJP lengak asibu luchingliba CMN Biren masamakna loktak kansi mahausa gi khal kaidanaba semgatsi haina phumdi sengdokpaga loinana thabak thoram kaya pangthoktuna lakli loktak patta yum tasinba yaroi haina takthokhibasu leikrabani electric sizinaraga amadi in chinglaga nga phaba yaroi hainasu athingba thamkrabani adubu ain gi wangmada lengak asigi yathangbu thawoidaba amadi narolda kanasu khangloroi haibagi mawongda khaji sumban tawbida phumdi paisinba yum kaya sajilakpa amadi electric LED bulb battery sizinaduna nga phabagi thabok chatharakpa asi laibak thibani loktak ta nga phabiriba singna aina yaba mawongda nga thibiyu loktak imagi masaigolda mochinduna mahausagi khal kahennaba hotnabirakanu haiki BJP lengakna loktak patki mahausagi fibam ngakna thamnaba lokhatlakpa khongthanggi saruk ama oina mamang chahi gi July 19 da Loktak Development Authority LDA na Manipur Loktak Lake Protection Act ki makhada notice ama thoklaba matungda ain gi wangmada loktak patta khunda laita silakpa sing takthokre loinana electric sizinaduna nga phaba singsu athingba thamkhre khunda laita silamba singdasu leingakna compensation su pikrabani adubu compensation laukraba tungda ngasi mayang Imphal rom thangba mafam singda kanana su khanglaroi uraroi haiba wakhalda narolda amuk hanna khunda laita silakpa asi tawbiganu loktak ima bukanbada aikoi khudingmakna thodang lominasi ain gi wangmada khaji sumban tawbida khunda laita selakriba sing isana khangna athubada lokthokpiyu electric sizinaduna nga phabagi thabak chatharakliba asisu lepiyu electric battery sizinaduna nga phaba asina nga macha kokpa ngamde haiba wafamsu akhang ahi singna phongdokhrabani ain gi wangmada chatharakliba thabak thauramsing asi athubada toktrabadi JYDC na leibak miyamga loinana loktak imabu kananaba khongjang changsilaklagani masida Manipur lengaki mari leinaba department singnasu meeting changbiyu hainasu jesam achobana lengaki pukning chingsilakli kaigumba athuba matamda loi loktak pat kanu sida yum tajalaga leiriba sing amadi maina kaina nga phariba sing asi lokthok taba taragadi asita kada khoi phum tajalaga masa gi mi mana haitare area khoi gi moi gi pata gi type daga loktak sida khoi gi chai yunga ganda phum tajalaga ai gi lam haide ai gi lam ni ka haibi type haitare masa gi jaga sida question raga thamaga seida khoi aina yada mongda toning ba pu panda gi type loktak pa sida toriba se masi khudak tagi lepi kaigumba athuba matamda le taba taragadi JYDC na mai le number department ga loina raga ai khoi khutha ba horagani haibasi media gi